ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯛꯄꯗ ꯑꯍꯟꯅ ꯆꯝꯊꯣꯡ ꯊꯣꯡ ꯂꯩꯔꯝꯃꯦ. ꯌꯦꯡꯕꯤꯔ ꯃꯌꯥꯝꯕꯨ ꯑꯃꯨꯛꯇ ꯇꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟꯅ ꯈꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯐꯝꯒꯤ ꯂꯩꯐꯝꯁꯦ ꯑꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯛꯀꯦꯕꯀꯣ ꯃꯌꯥꯝ. ꯑꯩꯁꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯒꯗꯧꯕꯁꯦ ꯁꯥꯟꯅꯕ ꯂꯣꯏꯇ ꯉꯥꯏꯔꯤ. ꯋꯥꯔꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯅꯤꯡꯕ. ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯂꯩꯐꯝꯗꯣ ꯇꯨꯔ ꯇꯧꯕꯤꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯇꯨꯔ ꯑꯣꯏꯅ ꯇꯧꯊꯣꯛꯑꯁꯦ. ꯑꯗꯨꯗꯤ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯃꯌꯥꯗꯣ. ꯆꯠꯂꯁꯤ ꯃꯌꯥꯝ ꯁꯥꯟꯅꯐꯝꯗꯒꯤ ꯎꯠꯂꯛꯑꯒꯦ. ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯥꯟꯅꯐꯝꯅꯦ. ꯏꯆꯦ ꯃꯤꯔꯥꯕꯥꯏ ꯂꯩꯔꯦ. ꯁꯤꯅ ꯏꯆꯦ ꯃꯤꯔꯥꯕꯥꯏꯒꯤ ꯑꯣꯖꯥ. ꯁꯤꯗ ꯑꯣꯖꯥ ꯀꯨꯟꯖꯥꯔꯥꯅꯤ ꯂꯩꯔꯦ. ꯑꯗꯨꯒ ꯁꯣꯝꯗ ꯅꯨꯄꯤꯒꯤ ꯁꯥꯟꯅꯐꯝ ꯁꯣ ꯂꯣꯜꯂꯝꯃꯦ. ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ. ꯅꯨꯄꯤꯒꯤ ꯁꯥꯟꯅꯐꯝꯁꯤꯅ ꯁꯥꯏꯗꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯥꯏꯒꯤ ꯁꯥꯏꯁꯤꯅ ꯍꯥꯏꯐꯦꯠ ꯂꯣꯏ ꯎꯠꯂꯛꯈꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯟꯁꯤ ꯎꯗ ꯀꯨꯏꯔꯝꯃꯅꯤ. ꯁꯤꯗ ꯆꯝꯊꯣꯡ ꯊꯣꯡꯗꯒꯤ ꯁꯛꯂꯣꯟ ꯑꯝꯇ ꯎꯠꯄꯤꯔꯛꯎꯅ ꯁꯣꯝꯗ. ꯃꯄꯥ ꯃꯈꯣꯏꯁꯤ ꯑꯝꯇꯗꯤ ꯌꯦꯡꯉꯧꯅ ꯅꯪꯁꯨ. ꯌꯥꯗꯦꯒꯁꯨ ꯍꯥꯏꯔꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗ ꯗꯨꯔꯥꯟ ꯀꯞꯀ ꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ. ꯁꯤꯗꯅ ꯖꯤꯝꯒꯤ ꯂꯩꯔꯦ. ꯃꯐꯝꯗꯤ ꯌꯥꯝ ꯆꯤꯛꯄꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ. ꯑꯁꯤꯒꯤ ꯊꯣꯡꯒꯤꯁꯤꯗꯅꯦ. ꯑꯗꯒꯤ ꯒꯦꯠꯁꯦ ꯑꯁꯤ ꯀꯥꯜꯂꯒꯅꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩ ꯆꯠꯂꯤꯗꯣ ꯃꯌꯥꯝ. ꯑꯁꯤ ꯀꯥꯜꯂꯒ ꯉꯥꯛꯇꯅꯦꯕ. ꯁꯤꯗꯅ ꯑꯣꯄꯟ ꯖꯤꯝ ꯂꯩꯔꯦ. ꯑꯣꯄꯟ ꯖꯤꯝꯁꯨ ꯆꯪꯉꯨꯁꯤ ꯃꯌꯥꯝ. ꯑꯩꯒꯤ ꯂꯐꯨ ꯂꯥ ꯀꯩꯀꯩ ꯍꯦꯛꯐꯝꯗꯣ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ. ꯑꯩꯒꯤ ꯂꯐꯨ ꯍꯧꯕꯝ ꯌꯧꯔꯛꯇꯣꯔꯦ. ꯑꯩꯒꯤ ꯂꯐꯨꯒꯨꯝꯕꯅꯦ ꯃꯌꯥꯝ. ꯑꯩꯅ ꯆꯪꯉꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯐꯝꯁꯦ. ꯂꯐꯨ ꯍꯦꯛꯄ ꯆꯪꯉꯤ ꯃꯐꯝꯁꯦ ꯎꯃꯪꯗꯅꯦ ꯑꯩꯅ ꯆꯪꯉꯤꯁꯦ. ꯁꯤꯗꯕꯨ ꯆꯪꯉ ꯍꯦꯛꯂꯛꯏꯅꯦ ꯑꯩ ꯌꯦꯡꯉꯨ. ꯉꯁꯤ ꯆꯪꯉꯔꯣꯏꯁꯦ. ꯂꯐꯨꯁꯤ ꯂꯩꯇꯣ ꯂꯥ. ꯑꯗꯨ ꯁꯤꯗꯁꯨ ꯂꯩꯔꯦ. ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯆꯪꯁꯤꯜꯂꯒ. ꯑꯩꯅ ꯆꯪꯐꯝꯁꯤ ꯈꯤꯇꯪ ꯅꯥꯜꯂꯤ. ꯁꯤ ꯂꯐꯨ ꯃꯆꯥ ꯂꯐꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯇꯧꯔꯤꯁꯦ. ꯁꯤꯗꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯦꯀꯣ. ꯑꯗꯨꯒ ꯑꯥꯗꯁꯨ ꯃꯌꯥꯝ ꯂꯩꯕꯅꯦ. ꯁꯤ ꯇꯥꯟꯅ ꯆꯠꯂꯔꯣꯏꯁꯦ. ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯆꯔꯤ ꯁꯥꯟꯅꯐꯝꯅꯤꯀꯣ. ꯁꯤ ꯃꯐꯝꯁꯦ ꯑꯥꯔꯆꯔꯤ ꯁꯥꯟꯅꯐꯝꯅꯦ. ꯐꯖꯔꯦ ꯋꯦꯗꯔꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯅꯦ. ꯃꯌꯥꯝ ꯑꯣꯄꯟ ꯖꯤꯝꯗ ꯑꯃꯨꯛ ꯆꯠꯂꯁꯦ. ꯃꯐꯝꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ. ꯏꯪ ꯐꯪꯉꯒ ꯁꯤꯗꯅ ꯌꯥꯝꯅ ꯃꯤꯀꯨꯕꯅ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯉꯦ ꯍꯥꯏꯁꯦ. ꯑꯣꯄꯟ ꯖꯤꯝ ꯐꯥꯎꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ. ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯅꯛꯄ ꯂꯝ ꯀꯣ ꯈꯨꯃꯟ ꯃꯌꯥꯏꯗ ꯂꯩꯕ ꯂꯝꯁꯤꯡꯗꯤ ꯑꯗꯨꯝ ꯑꯣꯄꯟ ꯖꯤꯝꯁꯤꯗ ꯁꯨꯝ ꯂꯥꯛꯄꯤꯔꯒ ꯁꯥꯟꯅꯕ ꯌꯥꯏꯀꯣ ꯃꯌꯥꯝ. ꯋꯥꯛꯀꯤꯡ ꯆꯦꯟꯕꯤꯗꯅ. ꯑꯗꯨꯗꯒꯤ ꯃꯐꯝꯗꯨ ꯁꯥꯟꯅꯗꯣ ꯐꯖꯕꯅꯦꯕ. ꯂꯥꯛꯑꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒ ꯋꯥꯛꯀꯤꯡ ꯂꯥꯛꯑꯒ ꯇꯧꯕꯁꯤꯅꯤ ꯃꯤ ꯌꯥꯝ ꯂꯥꯛꯅꯕꯅꯦ. ꯑꯩꯈꯣꯏꯕꯨꯗꯤ ꯄꯥꯛꯅ ꯁꯥꯟꯗ꯭ꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯦ. ꯈꯔꯗꯤ ꯁꯣꯡꯉꯦ. ꯁꯦꯡꯗꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ. ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯗꯤ ꯈꯔ ꯁꯦꯡꯗꯣꯛꯄꯅꯦ ꯁꯥꯏꯁꯦ. ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯣꯏ ꯗꯨꯔꯥꯟ ꯀꯞꯀ ꯁꯤꯟꯕ ꯃꯅꯨꯡꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝ. ꯑꯩꯁꯦ ꯈꯪꯕꯤꯔꯝꯒꯅꯤꯗ. ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯈꯤꯇꯪ ꯊꯧꯖꯤꯟ ꯌꯥꯕ ꯒꯦꯠꯇꯣ. ꯒꯥꯔꯤ ꯃꯆꯥ ꯈꯤꯇꯪ ꯊꯧꯖꯤꯟ ꯌꯥꯕ ꯒꯦꯠꯇꯣ ꯂꯩꯔꯦ. ꯑꯗ ꯁꯤꯗ ꯆꯪꯕꯤꯔꯛꯑꯒ ꯁꯤꯗ ꯑꯣꯄꯟ ꯖꯤꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ. ꯑꯣꯄꯟ ꯖꯤꯝꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯅ.
시기 장범지다 장하니 누가 이 비디오 남범나 스와이다 jadi 시기 시는 durang lakpa kanggu di hangang gani na simnung changa pet ulak ke ma'am shine stadium manung ne ba shine durang kap kasili ma'am jadi kakak habis mataki asyik view 좀 우타할게요 이거 테테테테 싱태의 현장 보자. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯛꯄꯗ ꯑꯍꯟꯅ ꯆꯝꯊꯣꯡ ꯊꯣꯡ ꯂꯩꯔꯝꯃꯦ ꯍꯥꯞꯇꯣ ꯄꯣꯠ ꯆꯩꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯨꯡꯆꯥ ꯆꯥꯕꯤꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯊꯪꯗꯗꯤ ꯆꯥꯕꯤ ꯊꯛꯄꯤ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯕꯥꯏ ꯕꯥꯏ